Manipur hojik leiriba tangdu lektadaba amadi miyamgi lengaki mahut president rul leiri kangluk unkhatnaba amadi khulaigi muknaba thodokta mi chani yankhairongi punchi mangkre yum kai amadi leksang kaya mai thabadagi lanjina kiba IDP sing humpu hena tongan relief camp sing awaba khangli waroshin puknanaba central government hakthengna lengak PR thamnanaba lengak kiluching CM na governor resignation cherol pisilhanki CM ne resign tawkhibagi hek thintaba tawdana assembly animated suspension da president rule thamjillakibasi chahi yama mapung farak kadawre PR lengak na muknariba nakal ani gi lalgi khusu khulaisin thingat anba amadi lochinduna thamba yamna bu khusu khulaisin de phagalakibadagi nakal lani gi martu nomai kapnabagi chang dhan thaki adubu irang asiki mapung phaborosin property leitri ruling BJP gi MLA sing markta luchingbo sindoklaga anu buluching amagi makhada popular government am semnanaba michang khomnabagi thabak chathanabagi loinana Delhi da phobak kem tawduna party gi high command sing da political lobby chatrabasu party amadi lenga ki thawai phangli buluching basina ayaba piduna leiri state ruling BJP gi MLA sing na prime minister amadi union home minister Amit Shah unabagi ayaba pidabadagi ningba kaina leinari masina maram oiraga president ruling makhatana leirkhibani masida khwaidagi hena angakpa amadi luchingba sinana banak paktari bi MLA sing marakta makhogi chapchaba luchingba khan ngamdaba amadi luchingba oiningba masing yamna lekhibadagi argoi bofam arai bofam oina sentagi luchingba singna khalak luchingba aduda makhoina sagotkani haina miyamna thajaba thamkibani state asiki tangdu leitaba amadi popular government lam leitabadagi opposition political party singna tongan ba CSO amadi irangi chaithing nanglaba mayuk nariba IDP sing maikaidagi su center da lengaklon pairiba BJP amadi state asiki lengaklon ni thawai pangli buching basing mathakta pendaba lengaklon haitaba miyanggi mayukta leibani haibi akan mo kholaw kaya yawre chairak asida Bihar gi general election pangthoklaba matungda state asiki government senmakani haibi thajab lekibag loinana state asiki popular government am semnanaba national leader singi mi ingchangba horukle luchingba munnabagi wathok asi leiriba asida kanabu luchingba oina center gi luchingba sing project torokadagi haiba hauji phawbagi oinadi amata khangba ngamdrabasu party gi high command khalkpa luchingba adugi makhada popular government am semlakpa yabagi thajaba leire miyamgi aningba apambagi matung ina luchingba munnabagi mahut miyamgi lengak am semnanaba MLA sing kathopangam basu mathokta nakalam romda Malayam sta leiba mi oiba khunai da santi pamdaba amata leite santi leiba lamdam aduda leiba mipum khudima chakhatpagi mangmangani nungai yai bi marang kaina leigadi santi leitaba karamba leibakta nungai yai phana leiki haibudu adum ugani aduna hingsana karigma makhal amati kanaba loi santi oina leibusu ngamloi santi leitaba lamdam natraga leiba aduda chakhatpagi lamdam mangil thana chatpusu ngamloi Manipur adu mangai chap manai irang mayuk nari lamdam asta sel tungi awab aduki mati mayuk nari Supam nampham leitapana hingnana bu khotnabada aduki mati awab oiri karbar tawjariba miyo kayagi hingnabagi lambi thingjinbikre irang asina maram oiraga irang phana leiragasu national highway ani asimatang hanglagadi kharamakai safaramgudabani Manipur sahi ani hena lesilaklibi irang asiki matang awaba mayuknariba miyam hanjin phaminadun wari watai kaya tawnakre mataw karamna santi handilakadagi haibigi matangda kayarak tanakre lamtam masida academician sing amadi civil society kayasu yawribani kupna thigatluba matamdadi santi handilapagi lambi si khara lapna leiri haibi yai maramdi Manipur gi conflict asida rajniti gi oiba khut mayama ma yawnu leiramle vote phangnana bo khot abada kuki khulai paiba sing sin na ya sin ramle haujikna ayikpa kaina mapu onchilaga chai haibu thokle punna ma hisat kadoi lambi du sangna uba ngamdaba apangom yusina rajniti tawduna leng ubadagi ohelap ngaktani mina ngamu wata daba suggestion lodaba amadi aina tawjariba thabak asin achumbani haina leiba kangbusina na yet tungmang yenglaga chattabadagi ohelakibani haibasi miyamna khangi amaromdana lengak paiminariba singi manungda khongchep haina duna amana amabu luktana duna amadi chingthuna bo hotnarubagi mahisu yawdaba natte aduna MLA sing marta yamna chawna khongchep haina bigi lanjaw ama leiribasi loisinma ngamlagadi Manipur di yamna thuna santi handilap ngambani haibagi suggestion kaya lamdamsigi miyamna pinadabasu natte state asigi leijaribe MLA humpugi manungda separate administration gi demand tawriba kuki MLA tara khaidokharga lemhauribe MLA yankai khongchip haina san NPP gi MLA tarit leirambadagi MLA amma leikidraba matungda MLA taruk lingjel manabiduna punna MLA ni phumapal amatoina punsin biduna santi lingna bo hotnaji popular government lam lakhandun state asigi tawgudaba amadi tawroidaba kaya sing adu laptop matam oire Congress ki MLA manga MP anisu opposition gi wafam khaidok piraga punna chatminaba yabu lambi thisi Manipur gi miyam si warabani haiba kauthok pigan paw sigi sagam oina mapalangi paw khora update tawjage handak te Israel kaisum sangdagi thadok rakraba Palestine gi nupi amabu
Israelgi lanmina marirak hana nupi oibagi ikai khumnaba manghanbigi haina nupi aduna Palestinian Center for Human Rights PCHR da pendana paudum khre hairi. Israelgi kasum sangda layingi matamda lanmising aduna mahaki mapi thongdana magi video lawki. Masak maming takthok tabi chahi nifun thoirom surabi nupi adu kumja 2024 gi November thada Northern Gaza da lebe Israelgi checkpoint lansilubada Israel lanmina phakiban. Israel lanmisina kasum sangda layingi matamda nupi adu nupi oibi ikai khumnaba manghanbibata natana namduna mapi lawthokhanba video lawbiba amadi posak sing amadi huisingbu mangonda sarak tamhanbiba sinaduna pamdaba thabak kaya chathaki hairi. CCHR na thamlakpa warol amagi matung ina kudam changdam sing mapung phana khomjillaba matungda Israel kasum sangda phajinduna thamlibi Palestine nupi singbu namja namthokna biba asina makhoi oiba ning wakhalda aki tujung popog loinana masamak miyamgi mamangda masak takpada hen achobo singnaba am oiri. Hamas amasung Israel gi marta soknari laladun maram oidun Gaza da leba Palestine million ani gi mathakta Israel lanmisingna paktakna na myot mini chathakibata natana nupi oibi kayabu namda namthokna bibagi khudam changdam kaya thengnari. Israel lanmina hanjin hanjinna makhoi gi oiba kasum changna leiruwa bi nupi adubu otna ibata natana marirak hanna nupi oibi ikai khumnaba manghanki basina Palestine sing gi oiba pukningda khoiraw khasangna pukalli. Kasum changda leirakhibi nupi adu nupi oibi ikai khumnaba manghanbibata natana masa pumbada chaifam naina phubi chaibiba amadi electric na chinghanduna otna bibagi thawong kaya chathai hairi. Ammaromda Israel amasung Hamas ki marakta ceasefire gi yana siral khudek pinakba matungda ceasefire mapung phana chatnaribra haibadi yengsinanaba Gaza gangam khai tainabada leiba Israel gi mafam amada dollar billion changarom changna United States ki military base ama semgatnanaba thawang tawkhre. Military base adu semgatlaba matungda mi masing yamlaba US ki lanmising aduna mafam maduda leiduna Gaza gi mong matawsing kupna yengsingani hairi. Hamas amasung Israel gi marakta ingtapai khudek pinakhaba matungda US ki Vice President J.D. Vance amasung tongan US official sing yauna Gaza gi laimaida America gi lanmi amata khongul tahloi hainasu mangjona phongdokre. Ceasefire yengsinabagi pandamda hauji khathangba Israel gi kyat geta US military chanirom US na saugatpa civil military cooperation center panduna leiri hainasu pawosin makhata. Islamabad amadi South Waziristan da terrorist na hantakta lancha thaduna court complex amada miyo tranitu hatkhiba amasung miyo kunmanga gi mathakta asu open nanghankhiba adubu Pakistan akarma mongdi yaningdaba phongdokpaga loinana Afghanistan gi manungda strike chathrakba yai hainasu leba adugi Defense Minister Khwaja Asim na checksin warol thamkre. Defense Minister Khwaja Asim na Afghan Taliban lengakna militant singbu saugatpa amadi misi mina thokhanbada achoba thodang loiba militant singbu yokthakna thambagi damakta Taliban lengakta maral siki. Jio News ga akhanana unaba amada Minister Asim na India amasung Afghanistan na Pakistan gi mayokta pamdaba thodoksin thokhananaba karak ana hotnarli. Laibak ani asina hotnariba sigi mamal chapchana Pakistan na piakpusu yai hairi. Pakistan da terror attack chathakaba matungda Afghan Taliban lengakna lal adubu yaningdaba phongdorakhiba adubu Minister Asim na yaningdaba thamkiba loinana makhoina phongdorakhi borol sing adu kaidonungda ichamjaba amasung mara leiti haina kudam changdam piba yaro. Afghan Taliban yokhatuna thamba amasung changjafam piriba tirol sing asina Pakistan da hanjin lan chathai hainasu akhanaba Jio News ga unaba adu phongdokhi. Pakistan na kaidonungda military action amata haukiba leite loinana adumakpo landarakpa matamda dimi khudimak landaba khudimakta chapchana pakhong pinabagi sem saduna lei hainasu asipna makhatan interview du phongdokhi hai. Haukiba thagi Israel amadi Hamas ceasefire adu townakhiba matung phawbudasu Gaza de electricity leitaba maramna masagi chahi 38 kak suribi Palestinian nupi Mama Hanan al-Zawjawna amamba marakta torchlight amaga loinana macha ahum pijaba tari. Flashlight adu charge to ngamdaba matamda di makoi chinjak yauduna makoi leibitai makoi amambada lei flashlight ki mangal adu phangnabadi aikhoina thagatle madu natrabadi aikoi chaklen yaudun tumbi sahi ani rong henbagi mamangda lan thokkiba matungdagi magi imu electricity yaudun lerakki miyo kharana solar power natraga private generator singna chalaiba charge point sing kaya siznei adu charging point adusu bom thadrakpadu mangre lalasin enclave amadi electricity distribution network sing oiba chada marpu hina mangtak angre infrastructure amasung machinery singda mangki badu charona dollar billion chatre ka kunipa lomni haina Gaza electricity company amana hairi hauki basahi adinom asidan Gaza state electricity yawrakide lan mamangda Gaza gi mathau ta electricity asi megawatt chatruk ni haina su pawosina hairi
Bangladesh ki hanagi Prime Minister Sheikh Hasina ki mathakta wail chatnabagi matam court na lepkhibadagi Bangladesh pumbud akanba section thorong lakotpa hogre. Bangladesh ki International Crime Tribunal ICT na hanagi Prime Minister Sheikh Hasina ki mathakta miyoibagi mathakta miyat mipum kaya chathakiba amadi mi phaduna hatkibagi maralda court na wail chatnaba matam lepkhiban. ICT na hanagi luchingbi asigi mathakta wail chatnabagi matam lokthokraba matungda leibak adugi ngak chinbagi lamda singnaba kaya lakpagi oithokpa leiba maramna akanba section thorong kaya lokhotnanaba mari lembisna khangnkre hairi. Wahil chathagadoriba aduga mari leinana leibak adugi security force na airport amadi maruoiba mafam kaya da mathau tawkhibag loinana akanba mongda section thorong lokhotli. Laingak lokliba khongthangsing asibu yaningdaba uttuna Bangladesh ki khwaidagi chawba political party amu oiba Awami League na leibak sinba thungna lockdown tawragani haina lokthokkhibag loinana miyamna khongjang asida saruk yanana proposal su piki. Muhammad Yunus na interim lengak lucingliba matamdagi hona Awami League ki thabak thoromsingda lengak na athingma pidun lakhibani haina su pawosin makhatari. Nakalam romda Pakistan ki konung Islamabad suicide bomb ama pokhairakraba matungda yum sakaisa numita ngak chinbagi thorongchi akan monda kanjingkre. Tamthiraba attack sing adu hengalakpa thingnanaba top official singna akan mongdu wasakna kre hairi. Laiba popo numita district call building singi mapata pokai kibadu Pakistan Taliban gi faction lamana makhoini chathakibani hain lauthorakki. Pakistan Taliban laiba asigi oiba atei saruksinda attack mathang chathakiba militant group amani hairi. District court im sakai numita su thong lonki city yesida laiba atei court building singda khudong thiba thoktanaba thorangsing lokhatki amadi checkpoint singda gari sing paring lengdun lei hairi. Aikhoigi army police amadi law enforcement punamak mitna singna leiba mathau tai laibak thibadi kadai dagi attack sing asi lakbano amasung matau kramna makoi thokibano haibagi wahang asimadi adumuk leiribani. Pakistan ki konung suicide bomb da pokhairutuna yamdrabada mi trying to siki amadi kuntre choki haukiba chahi ahumlongki manungdasu leibak asigi konungda asigi mathaudok ahanbani hairi. Pokhai kiba bomb sing adu yamna kanki haina Muhammad Imran chahi ni puintoi suba amana phongdokhibaga loinana khanghoudana yamna thuna pokhai hi amadi kanagumbana aibu leimaida intubogum phaugi haina makna phongdokhi. Attack adugi matung pung khara leiraba matungdadi hairiba Prime Minister Shehbaz Sharif amadi President Asif Zardarina security oiba matangda wari sanaki. Mapal leibakna saugatpa terrorist amadi makhoigi mateng pangliba singi matakta operation sing terrorism gi oiba mapung phana muktatriba phawba leptana chathagani haiba makhoigi achitpa pirep sing adu Lusingba animang amukna phongdoki hainasu president office tagi thadorokpa statement aman hairi. Matam kayagi mamangdiga honi Islamabad Afghanistan da laiba Taliban authority singbo Pakistani Taliban da changjapam pibagi maral sidun lakli amadi wafam asi Kabul government yaningde. Suicide bomb pokhaikiba amadi Afghan frontier singa naknaba wani da military singna chalaiba college amada adugumba thawong singa chathakhiban. Pakistan ki tamthiraba extremist Maulana Dijal Bangladesh ki konung Dhaka yosi lakhibada leibak asida leigiba non muslim sing pakhatna kare hairi. Report asigi matung ina Dhaka yorokraba Pakistan ki extremist Maulana Dijal gi asem maming asi Maulana Fazlur Rahman kawi. Mahakna Dhaka yorkibada Bangladesh ki Jamiat Ulema-i Islam ki president Maulana Ubaidullah Farooqna harautian okay. Bangladesh te mathang chahi ki February thada pangthokadoriba general election mangoinana Muslim extremist Maulana Fazlur Rahman allies Maulana Dijal na ikhang khangudana Dhaka yosi lakhiba asi akhanaba lalongam soidana oirangani haina experts na hairi. Muslim extremist Maulana Fazlur Rahman na bebangi tang tram mangada Dhaka da pangthokadoriba achawba mifam amadi rally amada saruk yagani. Kongchat asigi saruk am oina Muslim extremist Maulana Fazlur Rahman na Bangladesh interim government ki advisor oiriba Muhammad Yunus Khan gasu unagani.